स्टेट की थाक्ता टीचर्स डे की थौरम पांथोक्तुना ओजासिंगदा नेशनल अमसुंग स्टेट अवार्ड खुसिनखरे। महैरोई ओई ओइदे हाइबा खंगदबा मियोय खरना महैलोइसंगसिंगदा चंगलक्तुना लैबाकी इशुसिंग ममुत ताना खंगद्रिबा नौरिबा महैरोइसिंगबु इहौ हौनबा इनसिलिबसी थिंगबा तंगाई फदे हाइना CMN बिरेना फोंदोखरे। पुलिस न फाजिंदुना हौजिक जेलदा थमलिबा JSC की थौमिसिंग कंडीशन अमत यावदना थादोपियो मखोइगी महुता अइखोइ ओइना कैसुम सुंगदा लैजगे हाइना बेबिसनागे अपोकपा एन तोमचोंगना हाइख्रे। अमदी चीफ मिनिस्टर के एडवाइजर ओइरिबा मना CM सिनगदबनी हाइना फोंगना थोगलकपसी BJP की सरकार असिना अहानबनी हाइना MPCC की प्रेसिडेंट गायखांगमना करेमनखरे। खुरुमजरी टाइम्स ऑफ मणिपुर न्यूज मीडिंग ताबिरी बसिंगबो ngangon प्रियाना तारामनोकचे बगलोइना पाउ संदोंग पिजरे। महैरोई ओई ओइदे हाइबा खंगदबा मियोय खरना महैलोइसंगसिंगदा चंगलक्तुना लैबाकी इशुसिंग ममुताना खंगद्रिबा नौरिबा महैरोइसिंगबु इहौ हौनबा इनसिलिबसी थिंगबा तंगाई फदे हाइना CMN बिरेना फोंदोखरे। डिपार्टमेंट ऑफ एजुकेशन एस नसिंदुना ngasi पैलेस कंपाउंड लैबा मणिपुर स्टेट फिल्म डेवलपमेंट सोसाइटी MSFDS की ऑडिटोरियम दा स्टेट की थाक्ता पांथोखिबा ओजागी नुमित थौरमदा चीफ गेस्ट ओइना सरुक याखिबा CMN बिरेना लुचिंगदुना लैखिद्राबा भारत की अहानबा वाइस प्रेसिडेंट सर्वपल्ली राधाकृष्णन की फोटो दा लैसु कत्तुना इकाइखुमनबुतखि लोइनना ओजा निफान दा स्टेट टीचर्स अवार्ड सु लांथोखि। चीफ गेस्ट की वारोलदा CMN बिरेना मखातारदुना हाई मी अमगी पुंसीदा ओजा हाइबसी यावदबा यादे अफाव मियोय खुदिंगमक्सु मतम अमदा महाकी ओजाना ताकपी तंबिरकपनी हौजिकी मतमदा ओजा सिंगबु इकाई खुमनबा थक्सी कासी उटपगी चांग यामना हंथबगुम तौरे मसी यामना नुंगनांगनिंगाई ओई अफबा लमचत थक्सी कासी हाइबसी महिरोगी पुंसीदा यामना मरु ओई थक्सी कासी यावद्रबदी पुंसीदा माई पाकपा ngamloi ngasi numit asimaktada ozaगी numit थौरम पांथोकपगी महुत मतम चुपदा थमोय सेंगना ओजाबु निंगबतांगाई फदे हौजिकी मतमगी महिरोइसिंग असि महि मसिंग खक्तदा होनादुना लैबना मखोइगी क्रिएटिव अमदी इनोवेटिव ओइबा वाखलोनसिंग अदु मांगहले हाइकी। स्टेट असिगी महि मसिंगी मतांगदा पल्लदुना CM ना सरकार असिना कन्ना होनाबदगी ngasiदी स्टेट असिदा एजुकेशन गी लमदा अहोंगबा कया लागले। स्कूल फगत हंसी मिशन हौदोक्तुना सरकार की स्कूल सिंगदा दरकार ओइबा मचाक सिंग फंगनबा हौरे मसिदा नतना लाइरिक तमनिंगलबसु लैता लाइराना मरम ओइदुना लाइरिक तंबा तोख्रबा सिंगबु नहोंगना मिंग चनबिदुना महि तंबा फंगहले। गो टू विलेज अमदी गो टू हिल्स की थौरांग हौदोक्तुना चिंग तम चप मानना सौखत हनबसु होनरे। ओजा सिंगी होना जमाना ngasiदी सरकार की स्कूल दा महिरोई मसिंग यामना मिंग चनबगा लोइनना बोसेम अमदी कोसेम न लौबा परीक्षा सिंगदा पोजीशन लौबा ngamle पुमनमक असिगी दमक ओजा सिंगबु चौबिमल खंगबा उच्चरी हाइकी। अदुना कोई गवर्नमेंट सु अरेबा सिगगसु अरेबा फंदगी एजुकेशन सेक्टर सिददे कोई अनेके इनकरेज तौजनबा इम्प्रूव तौननबा कन होनरी अदुना कोई एजुकेशन सेक्टर से खरा हेना कोई बजट यामनबा अदुगा ओजा सिंगी अदुगा लैरिबा स्टाफ सिंगी फिबम फगदनबा होनबा कोई निंगसिन बिरंगनी मयाम कोई की ममांग की कोई कॉलेज हाने की कॉलेज तरुक तरेदमा गवर्नमेंट स्कूल वंखरे एडेट की यामना वाना रन तौबा खोटबदो उरगा नुवाइतदना हंदकदसु नौना नुपीगी कॉलेज अनि यावना सिंगी अनि मगा कॉलेज मरी एडेट तगी कोई गवर्नमेंट कॉलेज वंखरे अखोइना गवर्नमेंट चंगजलिबा दुगा वजासिंगना यम वाना युंगदांग तुमदा सादगे होनरिबा छात्रबु फनिंगबगी पोसे मिशन सि माइ पाक हेना माइ पाकने नगी थाजबलै। ACERT की कमिश्नर H ज्ञान प्रकाश हायर एंड टेक्निकल एजुकेशन की कमिश्नर KH रघुमणि अमदी स्कूल एजुकेशन की कमिश्नर T रंजितसु सरुक याखिबा ngasi की थौरम अदुदा प्रेसिडेंट की वारोल पिरदुना एजुकेशन मिनिस्टर थोकचोम राधेश्यामना ओजा की सिंफम असी ख्वाइदगी लेंबा सिंफमने अदुबु ngasi महैरोई अमदी ममा मपासिंगना मगुन लैबा अफबा ओजा सिंग येंगलगा महै तंबगी महुता स्कूल फजबदा ओइना पुकनिंग चंगदुना महै तंबगी चनरी
Masimak afaba khudam nate ngasidi sarkar asina hapta amagi manungda thangja numit asi mahairoi singna lairik khaw pudana school da wakhal pungning nungaina lairik tagi fangba mahaigi mathakta ahenba gyan loksing tansinba amadi tongan ba hiramda athoi ahen tanabagi tanja pinaba joyful day haina lauthok lei pumnamak asi yenglaga lamdam asigi miyam puna honaminaduna afaba khunai ama semnaba ama choina honaminasi haiki angang singsi bag amam pura sa pada kilo tari ni pan lum bagi yung ata sa pasira karena mangang kare di keras kontel suya nemsin suya orang hai adu man ngai tabal lagi ba school na so aja sing free karo ining manina kara creative hen oina ba na apoi na bag udaba larik udaba numit hai na thang se kudingi private school aided school adu government school sing class 8 faugi level leba angang singse moi recitation competition obi ai ok fight obi ai segai thugai bi obi ai ji atopa modern segai thugai bi plastic ki tawraga tawri balloon na tawad mai obi ai adi kabui kabi wari libi bi story telling obi ai lamai thambi wari libi bi ai game sanan bi ai anything tawon ba creative oi nungai ba monotonous oi da adu ba creative joyful learning oi na bi tawta apai adu cm na bi tawta apai na with due honorable cm ni lojara kan da apai mari order issue tawre adu Tongan ba mafam singda pangthok na bagum Teachers Day thauram ngasi Silchar gi manung chenbada leiba Kashar College ta nat ki oiba jagoi isai kaya ga loina na pangthokre Kashar College Manipuri Student Unit ki liching makha da thauram pangthoki ba thauram aduda college asigi Chemistry Department gi Head of Department Thangjam Paulin Manipuri Department gi Laishram Nipamacha Yandrembam Anamika amade English Department ki Karam Siluna thauram gi athoi ba lengbirak pasing oina sarukya ki Thauramadu mahairoi singna oja singda makhal makha kayagi khudol pot piduna ikai khumna bautki Police na fazinduna hojik jail da thamliba JSC gi thongmi sing condition amata yaudana thadok piu makhoi gi mahutta mapa mama ani kaisum sangda dum leizarage zaban piu harabasu magistrate ki mamang da zaban pirage haina laikhidrabi gi apokpa mapa tomchona thamoi songna phongdokhrei thangoi banda leiba masagi mayumda ngasi paumi singa unaba amada tomchona makha taraduna case asi high court tagi withdraw tawba leite Assembly mifamgi question hour da wahang oina pukhatna bagidamak matam khara leave tawkhibani case asi CBI da sinakre haina CM masamak na haikhraga shinaram da basmak prajamiyam gi mita utchai bani haikhre matam koire khugi damukta chara hen basu jenda yaudana ana yaudana myam tawre chara hen basi doctor da puthopirami program tu unagi habasu yadraga su yadana moi adum heli Tungmusung masih mayam si ay yang dono lebang amak tere maram di kari noraga ay sagi damak tani ko mohina tori base hai betu khalu badai khang mangam dre aduna mohoi taraga tere asi connection amat yauduna athu matam da sarkar na thadok piu mohoi tara tere ki mohota mama ga iga khoini wena mohot sinjarage masim tangdi state government na ya pina biu hai base lebak parja mayam gi mamang da masung state government da thamjari Nakal abarom ngasi Imphal East ki mafam amada paumi singuna ba amada JSC ki convener in charge L Gyaneshwarina macha kaina bagi maicha khanglingai asida babies nagi mapa mama imungi miyoi sing amadi JSC ki thomi sing fana na bagi koitan tanari basi lenga ki machin ani longba thawongni asigumba thawong asi makha tana chatha bigano mihat asigi achumba langla langjel puthokpiu CBI da case asi hek sinadriba fawba JSC ki khongjang hena kanba mongda makha tana changsin na ba sem saduna leire haiki hek manipur lenga kasina sinadri fawba amasung CBI na ekhoigi baby sana ge sugum laba case asi paire haibagi thajaba yaba adugumba CBI gi order ado madugi si adu Manipur Sarkar sina JSC amasung miyamda hek utri phawbadi aikhoi hawgiba JSC gi asugum laba movement sing ase asidagi hena sathi ba amasung thawai thado oba phawda thadok baby sana gi langlan lajen phamdri phawdi justice phangdri phawdi aikhoi JSC na miyam go loina na jangsin jagani haibase miyam da thamjari
Chief Minister ge advisor oiriba mane CM singadabani haina phongna thoglakpasi BJP ge sarkar asina ahanbani haina MPCC ge President Gai Khangamna phongdokre. Hengle BCC na senduna Kendra sigi manungda leiba tokpa kabui community hall da ngarang pangthokiba booth level Congress workers sing interaction program da saruk yakiba Gai Khangamna makha taraduna MLA masing yamdana kaba BJP na namduna sengkiba sarkar asi ngasidi makhong nomlaba sarkar ama oiri makhoi maselgi marakta akanba mawongda chiknari state asigi oina yaifa thaurang paikhat pagi mahutta famgi muknaba amadi luchingba sinnaba oina mai onsinduna leire party asigi oina di lising aniga kungani thoida pangthokadaba assembly mikhal asida seat nimhu manga dagi tadana fangnaba honagani masida kendra gi workers singe achoba thodang lei workers singe mapangal hena kanhanaba honabani Amaromda Bharat ki oinasu hojik financial crisis ki achoba awaba ma oire center amadi state ta paliba sarkar asida thajaningai karisu leite haiki Congress sat acham stor ka both side anger nungai ta ba disap kari hagini side ani da provoke to we politics to kana so to mana samna chale hare BJP no saudun manam de samda political regional party me semba haibisi saka semba yana lambi thia kadani ne ko adu da effect la kada bisi koi party to na BJP so effect la kada sason pai ba party to I think they will not afford to provoke both sides ko ado mayam sibu kai haini provoke to raga displeased to vibe se masi ai tauroida ko ado amabu am so ai da leiriba emele kun sidigi asidi adi amaphawa lengaro Thauramadu MPCC gi Vice President M Oken T Mangi Babu S Achoba PCC gi member T Manga Waifai Hengle BCC gi President Laljakhai amadi luchingba kya susaruk yaki Hengle Kendra gi manungda laiba booth kya dagi lakpa workers singna interaction adu da saruk yaki Paugi marathana atenba break am tang lozari Kangla food product ti iram dong ya seng ma mahong yeng dio garlic mixer khatana tana kangla gi no food item singi mahok khangla bada ngauroi do kana bo leibu Kangla Manipur ihan hanbo oina lamjingba jewelry na market ta phangba sana mayam sigi quality check tawbagi khudong chaba pijari Adom ki leijariba sanada yauriba alloy amadi elements kayagi chang marik chumna accurate quality amadi quantity galoina na khanghanba ngamlagani lamjingba jewelry na pijariba khudong chaba asi lobi hau adom gi sana adu sengi natraga sengdi haibagi chingnaba du kokhanbiyo akupa marol gi damak lamjingba jewelry da lengsinbirau Lamjingba jewelry good quality is our priority Break imatungda mayam amukana taramnok cheri makhata pau pijari Margin Construction Private Limited na Manipur da no boy na paikhalakpa sanagi sangai haina mingthonba township project ki brochure ngasi North AOC da leiba classic hotel da pangthokre ngasi gi thoramadu da Inspector General of Police IK Muiwa Manipur Women Commission gi chairperson Mainam Bimota Devi Puja Ilangbam IAS Apunwa Fitness Center gi pioneer Yumnam Hamlet amadi LJP gi spokesperson Ningombam Ibohol Maitaina Athoiba Mithong Lensing oiduna pangthoki Hairiba sanagi sangai asi Imphal East ki Nongpok Sanjenbam da leigadabani ngasi gi thoramadu da Margin Construction Private Limited ki Managing Director KH Leisembana
फोंदोरकपदा मणिपुर की मपानदगी लाकपा बिजनेसमैन सिंह अमदी लमदम असिगी बिजनेसमैन सिंहना इम्फाल की अकोइबा मफम सिंहदा खक्तमक बिजनेस तौबना इम्फाल मयोंदा हौजिक अंगकपा फंगना चिन्हलिबा अमदी मणिपुर की मिसिंग याम्बा हेनगलकपना मरम ओइरगा लेफम चाफम लेतबा अमदी चथोक चसिनगी खुदोंग चाबा हंथरखलिबा सि येंगलगा ngasi project asi paikhalakpani project asida tongan ba world class facilities leiraba infrastructure sing yauna premium residential complex world class school hospital na chingba miyoi ba mana hingbada changdaba yadraba khudingmak lehenanabagi pandam thamli masida miyamna support tawbiduna mahaki manglan asi mai pakpada miyamna saruk yabiu haiki numit khaidna thabo kayama changchalaba matungda ngasi akoigi browsers release just initial step ni ngasi akoina browsers release tawsai se tawdabu hairiba browsers ida phongakadoriba mangnan mayam singse akoina as a company side tagi as a margin construction tagi akoi nongmana traga nongmadi hairiba praja singi leiriba iraicha singsigi mangnan se soidana akoi company na faunjaba ngamgani Humanism Foundation amadi Moreda Ladiba Nimfu Humdoi Suba Assam Rifles na punna senduna haukiba tha kharagi mamangdagi hauna Moreda Ladiba tongan ba community kayagi naha oiriba nupa nupi singda Pradhan Mantri Kausal Vikas Yojana PMKVY makhada ladiba tongan ba scheme singe training da saruk yariba NSDC gi satra singda ngasi educational tour ama Manipur gi tongan ba mafam singda chatnabagi damak battalion asigi commandant Sumit Sutna lamthakre tour asina Manipur gi tongan ba Loktak Lake War Memorial State Museum amadi Ju yauna atopa mafam khara da chatkani hairi Indian School Awards na ahumlak suboy na piba laibak asigi lemjaningai oiraba Indian School Award listing anitara mafan 4 Top Education Revolutionary of the Nation Kanchipurda laiba IPS ki founder principal Ashem Kennedy da lakliba September gi tang tara da Gurgaon da laiba BML Muljal University da pangthokadoriba ching lemlaba thoram amada khusinnargani award asi laibak asigi education bu saukhatnaba honabada kathokpa amaga loinana lawriba thodangbu sak khangladuna laibak asigi educator singda piba award ni Manipur gi culture amadi sumang lila gi lamda miyamna sakhangnaraba oja sanakya ibo tombigi humbutara humdoirak suba mapok kumol ningsing thoram ngasi kaisampata leiba masagi mayumda pangthokre thoram aduda sumang lila drama theater amadi culture gi lamda saknairaba miyoi kya sarukya ki miyamna laikhidrabagi saktamda haikat laikai tamduna ikai khumdabot kiba thoram aduda sarukya kiba Manipur State Sumang Lila Council gi secretary Saugaizam Hemantana laikhidraba oja asina lamda masigi culture gi lamda kathok lamba thodang sing adu ningsing duna ngasigi thoram asi pangthokpani haiki hiram khudimak tawjari bai koina ojagi mapok numit ase ngasi September ki tarik 5 ase sahi kumja khudingi palon tawjabani adubu ngasi se koina karang piklak po oina sinjar phawda yamna thawai hakchang yauna sinjabani aduna ngasi September ki tarik 5 ojana malem da khongda rakhiba numit ase ekoina palon tobum thoi ojana laiwei kharbsu magi mapok kumon sidi ekoina matam khudimakta oja ase ekoi thamoi da nawong na pokna adumak leigani mangna pokliba makai Manipuri culture se awang thakta lakani haiba wakalon si thamjara kan danga sigi ojagi pokhibagi numit ase ekoina mapok kumon palon tokjabani Haukiba July Tara da Kangpokpi District ki Manung Chanba Henjang Village ki Chief amadi machanupa hatpada chenaba KNFN gi kadara mangasi ayog Imphal East Commando amadi Kunturuk Suba Assam Rifles ki apunba team amana Thobal Dam PS ki Manung Chanba Mongam Khuldagi Fare Thodok aduda haktengnana chenaba Lalhobaluf asigi self style commander Let Colin Elias Lelen Kipgendi Asongba Narak Mongsongi Khudong Chaba Loduna Nanthokre Hairi Security Force na fahoraba kadar adudi Lunkam Haukip Chahi Nimfu Apokpa Nengkholam Haukip Kawi Senapati District tagini Faraba miyoi asidagi single barrel gun ama 9mm Beretta pistol ama life round 20 amadi single barrel gi maru mari recover tawre hairi Amaromda Bisnupur District Police Commando gi kangbu amanasu PLA gi kadar ama Faraba kadar adu Kwakta Ward number 8 tagi MD Siras atopa mingna Boycha Chahi kunmanga apokpa laikhidraba MD Samsher Ali Kawi Hauzik Russia gi khongchatta leidiba Prime Minister Narendra Modi na
Russia gi President Vladimir Putin ga ngarang tongan ba hiram taramanga da Memorandum of Understanding sahi tongnakre. Memorandum of Understanding aduda Military Technical Cooperation, Energy and Science LNG Business amadi LNG supply gi wafam yauri. Luchingba ani asina laibak ani gi marakta tung koina afaba mari thamnabagidamak oil gas sector mateng pinaba yauna road transportation gi infrastructure sing fagat hanbagi matang dasu khanaki hairi. INX media case kamari lainana hauzik CBI gi custody da lairiba Congress ki maru oiba luchingba ama oibata natana hana Union Finance Minister P Chidambaram anticipatory bail pibinaba tharakiba warol adunga si Supreme Court na yakidrei. Enforcement Department of Fagatuna Wahang Pahong Chathariba P Chidambaram makhatana CBI gi custody da thamgadori. Delhi High Court ki kuthangda tharakiba anticipatory bail gi wafamadu Marik Sumba Wali Haiba Wafam Thambagaloina Mahaki anticipatory bail adu yakidabani. Paugi Marathana attend break amagasulogzari. Welcome to Times of Manipur. This is Priya Chongrang giving you news in Hana na fanglamba Kangla Food ki product singi mathakta anuba product sing haibadi Milky Balls asomya mixture amadi alu bhujia na chingmasing asi hauzik iramdam gi kaithel da fangle Kangla gi anawa product sing asi mayam su amungtang mahaw yingbi Kangla Manipur ki ahan ba 24/7 cab service oiriba lamjingba cab na ahan ba oina miyam gi damakta monsoon offer ama pijari ba offer adudi 5% discount on any trip or any package Akupamorol gi damak contact tobiu lamjingba cab Nagamapal Rims Road Lamjingba Group Building opposite to Lamjingba Nidhi Limited Imphal Aikhogi phone number 1800102795 natraga 8794613154 Break ki matungda mayamba amuka na taram nokchari makhataba pau pijari. Madhya Pradesh ki Indore da laiba primary school amagi mahairoi kun breakfast sarubadagi over 5 torokpadagi hospital da laikanakre. Angang sing aduna oirakliba fibam adugi daita pumnamag school management authority na pugadabani haina. Mama mapa sing na dabi torakhibaga loinana angang sing da pijariba polam sing adu ningthina yengsanbina basu taksankre. Hauzik Indore Cloth Market Hospital da laikanariba angang sing adugi manungda amadi fibam luna lairi hospital aduda laikanariba Tusar Agarwal koba mahiroi amana phongdorakibada breakfast adu hek charubaga obaga loinana tumningba fauraki haiba wafam phongdorakli hauzik amuk sanabagi pau phangbigani Numinini chumna chathagadaba kunmapan suba all Manipur draft shooting competition ngasidagi Imphal East ki Nongpok Sanjenbam da laiba Langai Model Village da hodokre hodokpagi thoramadu da Managing Director Langai International Arun Telemjambam Khunau Development Committee ki Secretary Takhel Mayum Mangi Manipur Rifle Association ki Senior Vice President N Indrajit amadi Manipur Rifle Association ki President M Rachandra su maroi ba mithung lensing oina sarukyaki thoramadu ga mari leinana M Rachandra na hai handak pangthok liba sina draft shooting gi oina ahumlak subani mamangda draft shooting event asi koirengai da leiba BSF camp da pangthok liba competition asi da puna shooter nipana sarukyari mamangai da di shooter kumapan henbana sarukyaki adubu kumsi sahi gi oina GV Mavlankar shooting championship ta yaurugada ba shooter sing khaktamak sarukyari haina phongdoki ngasi handak ki oina de khoina participants se khara limit oina thamjare maramdi tarik tareta khoi all GB Mavlankar ki shooting kono se competition jawgada bagi last date of entry se tek tare ni aduna khoina tournament du yawgada ba entry du khoi logjaraba last year the BSF ta khoi nearly 29 shooters khoi copy hanu mukte khoi kitang limit ori tok jai ngasi go na kap to ni sig haju phawda shooter nipan register to
Manipur Rifle Association Sinjaraga koigi yam thuna koigi permanent oiba shooting range chama trip ki amasung escape ki shooting range chama leini haina koina asa tawjai Kumbi Setupur Maira Paibi Singlup na Senduna Hokiba August ki Kuntaruk tagi Kunifan Phauba Uttar Pradesh ki Santipur JNB Lucknow da Pangthokiba Kuntrarak Suba NBS Taekwondo National Championship da Chahi Taramapan Makhagi Nupa Macha Singi Kanglupta Gold medal Laurakraba Madi West Fighter Mingthol Fanglakraba Housing na JNB Bisnupur da Class 12 Tamliba Kumbi Setupur dagi Waheng Bam Loyumba Maitei Apokpa Laikhidraba W Surchan Maiteibu Taramno Okpagi Tauramama Kumbi Setupur Lampakta Pangthokre The Kumbi Setupur Maira Paibi Singluf Amadi Laikai Miamna Laipareng Huktuna Amasong Achamba Kudol Piduna Pungning Thogatki Athoiba Mitunglen Oina Sarukiakiba Kumbi Kendra Gemle SB Ranahai Loyumbana Tungi Punsida National Amasong International Gitakta Gold medal Sin Pangduna Hina Mai Pakpa Oiraksano Haiki Lamdam Masiki Pikraba Koi Manipuri Manung de Laiba Kumbi Kendra Manung Stagi Mahagasi Pokseba Se Skumba International Taekwondo Gi Skumba Thorakba Matamda Amuhana Gold medal Poraktuna Lamdam Masigi Mamai Oiba Bharat Ki Mai Oiba Haibase Masimakag Ishona Pinavu Ngashi yuk phong na kiba pau si singda kari maru iba pau yaw ribagi habdo mayam puna mo khangminasi Lamjingba Times Kaksing District Infrastructure Project kaya sangakre Ban blockade strike na semgat sagat pagi thabakta apan bo ehle Chief Minister Lupa crore yang khaita red op chang na sa kiba water supply janafam khangdana leire Thangza numit asibu no school back day haina laingak na laukthokre Dental College Denims Pumalem Gitakta Pukatna Bamateng Pangani RK Ranjan Nemcha Kipgena Union Minister Thawar Chan Unakre Ojagi Numit Lakpada Yaifop Aujel Pirakli Huyan Lan Pau Tongan ba project singi Makada Kaksing Sengbat Sagat Kiba Kaya CM na Sangakre Laupan ba Yadraba singi Mahi Marong Tahanana ba Lupa crore Taruk Kai Toklagani Chief Minister Khatnaduna Lady Balengak Sida Miamgi Thazaba Thamningai Leite Gai Khangam September Taruktagi Democratic Oiba Kongjang Sangsilagani SDGCM Deputy Commissioner Oiramba Tombikanta High Court Bell Bibina Bahaijakre Sangai Express CM na Kaksingi Infrastructure Project Mayam Sangakre Mitop Sangsilakpa Tingnaba Punna Lepinasi UCM Ziri Hospital Mamingtani Manpack State Sida Commercial Cooking Gas Sizinabaki Chang Hantare Pokna Form Kaksing Sida Nauna Saba Building Kaya Chief Minister na Sangakre Ojagi Numit Pangthokpa Thingbasi Chumdabani CM Mitai ST Demand September Taruktagi Rail Lambi Semba Thingle STD CM Mahiroi Singh Thangza Khudingi School Bag Udana School Kahalagani Congress Amadi BJP Dagi Tholaklaga Anoba Party Semba Haibasi Oitokloi Gai Khangam Zanimski Award Appointment Katnaba Center da Angamba Thakta Taknagani MP Ranjan Sanalaibak Thabak Ningchina Sudana Contractor da Cell Pitoklaba Engineer Fare PWD Special Class Contractor Ahumsu accused Oire Manipur Lengak na no school back degi Taurang Paikat Kray Thangza Numit Khudingi Mahiroi Singh Laidi Khau Pudana School Kahan Gadabani Jingmi Tami Mikup Nahum Singh na Laiba Matam Oire Sunil Karam Teacher Degi Tauram Thingliba Singh Pananaba Kanghan Kray CM Naharol Gi Thaudang Teachers Day Pangthokpa Yaroi Haiba Taufam Thoktaba Thawongni Haujik Lairiba Lengak Asi Dhamka da Chatkadaba Natti CM Class 1 digina 8 Fawgi Mahiroi Singh Thangza Numit Singh de School Kabada Bek Pudanaba Order Thokre Chandrayaan 2 Thagilai Maida Taba Yengba Fangani Khanbada Yamna Nungaiba Fawi Sony Nongmai Them Bisnupur District EE Vigilance na Fare BJP da Karinungi Yauzarubano Hairingaida Makhata na Congress MLA Amata BJP da Yaugadaba Leite Gai Khangam Ichel Express Class 1 digina 8 Fawgi Mahiroi Singh Thangza Khudingi School Bag Puhandanaba Order Thokre School Haibasi Mahiroi Singh na Khwaidigi Khoida Zaba Mafam Ohingadabani Pothabagi Matam Marang Kai Hengadabani Ranjit CM gi Mayokta Jalida Lariba MLA Singh National Leader Singh Unanaba Hotnari September Tha Asimakta da Chief Minister Biren gi Ministry Chawna Hongdok Hongjin Tawbagi Thazaba Leire Government nabu Hairabadi Chumlabasu Yetkani Haiba Wakalon se Thadokpa Fai CM UZ Kader Singh Fare ST Demand gi Wafam Natheraga Rail Lambi Semdana Mitop Kausinaba Hotnari Basi Yaba Ngamloi Committee Iraibak
आईना यादब मौंग बीजेपी ना लुचिंग लेंगाक असी चलाइरी गैखांगम लेंगाक ना क्लास 1 दिगे 8 फाउ की महिरोई सिंह थांग लिमिटेड नो स्कूल बैक डे हाइदुना लाउथोक्रे प्रेसिडेंट नाकलमदा तोंगबदगी वाथोक चाउथोकपनी अरोइबदा मरोइब पाव अमुका हने पिजरी स्टेट की थाकता टीचर्स डे की थौराम पांगथोक्तुना ओजा सिंगदा नेशनल अमसोंग स्टेट अवार्ड खुसिनखरे महैरोई ओई ओइदे हाइबा खंगदबा मियोय खराना महै लोइसंग सिंगदा चंगलक्तुना लैबाकी इशू सिंग ममुत्ताना खंगद्रिबा नौरिबा महैरोई सिंगबु इहौ हौनबा इनसिलिबसी थिंगबा तंगाई फदे हाइना CMN बिरेना फोंदोक्रे पुलिस न फाजनदुना हौजिक जेलदा थमलिबा JSC की थौमी सिंग कंडीशन अमत यावदना थादोपियु मखोयगी महुत्ता अइखोय ओइना कैसुम संगदा लेजगे हाइना बेबीस नागी अपोकपा एन तोमचोंग हाइक्रे अमदी चीफ मिनिस्टर के एडवाइजर ओइरिबा मना CM सिनगदबनी हाइना फोंग न थोकलपसी BJP की सरकार असिना अहानबनी हाइना MPCC की प्रेसिडेंट गायखांगमना करेम नखरे हौजिके वनदी मणिपुरी पाव मतंग सिदा लोइसिनजरे मिदेंग ताबिरिबिसिंगबो अमुक हना खुरुमजरी।